Sisipur dukan phamba nan Manipuri amana Kuki gi sahi tara khakta ngairibi nupi masa amada molest tawrubagi lokap yaukre haidi Churachandpur da Kuki amadi Zomi ka yanataba nongma gi hengalakle ngarang numidang su akan moongda khuthonakre haidi loina da ngarang Kuki ga Zomi ga khanabagi maram Zomi ga punna leiminaba mayang amana Kuki nupi masa amada makut sanglubadagini haina social media singda thadonaragle nakalambaromda hauze Sisipur da shutdown tawkre haidi ngarang Delhi dagi Imphal da halakiba CM Biren tonglakiba Indigo flight adu technical problem khara leibadagi kairamdoure haidi Ariba flight adu ngarang nungtil landing tawbu yadabade nongthakta minute 10 muk paiduna leiraba matung amuk hana landing tawki haidi AR da sahi mafalom tangairiba maring nupa masama tekta kaidana kanba ngamkre haidi tha asigi taraga nipan dagi thiba khangdana leirakiba sahi mafalom tangairiba nupa masama Assam Rifles ki team amana tekta kaidana kanba ngamkre senkhai thungkhai tawbada cheraba KCPPWG member taruk Manipur police na phagatkre private farm government office amadi public miyam dagi senkhai thungkhai tawbada cheraba ni haiba aina thingkraba ladholo KCPPWG member taruk Imphal East district manung chana laiba Porompat area dagi Manipur police na phagatkre haide police na pharba miyosing adudi oinam abung meitei chahi 38 leimapokpam hari meitei chahi 62 yaikhom lukhoi sing allies enau chahi 38 oinam bijen meitei chahi 9 athokpam irengbam ongbi inaubi allies nanau chahi 39 amadi morangthem isan debi chahi 10 kawi haide Manipur ki BJP lengang na center ki BJP lengak ta muktriba karigino BJP dagi toglagani haidabagi maram karino haina kokomina phongdokre housing Manipur da mayong nariba issue sing asi athuba matamda loishangani haiba thajade hairaduna loishingadaba misak thaupubaduna makhatana sangthahanbagi moongda pomet yatli hainasu maral siraduna makhogi BJP lengang na center ki BJP lengak ta muktriba si karigino hangladuna BJP gi lengak pairiba singna BJP dagi toglagani sugai haidabagi maram karigino haina coordination committee on Manipur integrity kokomi gi coordinator thoksam somaedrona pawmi singda phongdokre Mizoram gi minister amagi kar amati convoy da Assam Rifles na apanba pirubagi home minister yona dauri Mizoram gi minister amagi kar amasung haki convoy bu Assam Rifles ki kangbuna detain tawrubugi wafam union home minister da yona dauri agency gi pawna hai Mizoram gi power and electricity minister F Reding liana mahaki saitol amasung Samphai district leba constituency yengsinbagi khungsat ama thasi gi taragani thoi amusung taraga tare ta chatki adubu mahaki khungsat adugi lambida mafam kaya da Assam Rifles na mahaki kar amadi convoy kangbu da athingba amadi apanba kaya pikhi haide ministers na phongdorapagi matungina mahana mahaki constituency da chatpagi khongsat manung lambida ahumlak mahakpu Assam Rifles ki kangbuna thatno hang pohong tawki matam adu da mahak masa minister amani haina masak taglabasu Assam Rifles kangbuna thawai usitadana detain tawduna thangki mahaki kar da minister gi designated plate thetpagaloina na national flag su thelibani haide minister amani haiba khangna Assam Rifles na lambida apanba pikhiba thawong adugi matangda hauzik Delhi da leiriba Mizoram gi chief minister Laldu Home na prime minister Narendra Modi amadi union home minister Amit Shah unaduna wafam asigi matangda sapchana khanghalagani loinana Delhi da leiringai da Assam Rifles ki director general ga su unaduna wafam asigi matangda chief minister na wari sanargani haide